ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ Manipur Information Technology Park Innovation Hub ki khutangda innovators singna puthokliba thak wanglaba technology sing asi lengana pilot project oina paikhatpa hauragani haina Chief Minister N Birena phongdokre Sana khotnabada hena pukning changba ngamlabadi Chief Minister N Birena changsiliba war on drugs asi hena mai papa ngamgani haina Yaski Minister Govidas Kanthozamna phongdokre BJP lenga ki cabinet mifam amana yugi athingba lauthokkiba numit September tang 10 asi Manipur gi Puwari da dark day oina leihoragani haina MPCC ki senior spokesperson Hareswar Goswami na phongdokre Meitai Furup asi scheduled draft list ta chalhanabagi matangda SDDCM ki thomi singna CAFN PD gi minister L Susindra da memorandum ama pisingre SDDCM ki wafam asi lenga na soidina khananaba honage haina minister na thazaba pirakle MAMI TV ki Manipur Prime Time News meeting tabiriba singbu chen MAIBAM na khurumjari hose pau sandona pizari Manipur Information Technology Park Innovation Hub ki khutangda innovators singna puthokliba thak wanglaba technology sing asi lengana pilot project oina paikhatpa hauragani haina Chief Minister N Birena phongdokre Wafamasi Manipuri da leiba Information Technology Park Innovation Hub Manipur na paikhatliba thabak thoram sing yengsinba amade Destination Infinity Manipur IT Startup Challenge ki makhada makok mathang taraba innovators singna puthokliba project sing yengsinba ka loinena mana mathum piduna pungning thogorpagi thoramda Chief Minister N Birena phongdokibani Manipur lenga ki Department of Information Technology ki meeting makhada Cubaton Technologies Private Limited amade Innovation Hub Manipur na paikhatpa Destination Infinity Manipur IT Startup Challenge da makok mathang taraba innovators singda mana mathum pibagi thoram aduda Chief Minister N Birena hai ngasi mafum asida leriba Manipur IT Park Innovation Hub asi kumjali sangani kunma thoigi Mars tara mangada sanga kibani Manipuri da leriba IT Hub asi North East India ki manungda ahan bani square feet listing mari rompak chauba center asida robotics laboratory artificial intelligence laboratory amadi Internet of Things ki laboratory lady innovators singna puthokliba anuba makhalgi project sing asi ubada apenba fawi Manipur gi innovators singna anuba makhalgi technology kaya puthokliba asina state asiki lan ama oiragani ngasi innovators singna puthokliba project sing asi lenga na pilot project oina akhanaba mafam kharada paikhatpa horagani lenga na horakliba naha sing IT gi lamda hena mijeng thamnaba thabak kaya paikhale marak sida Microtech company ga Manipur lenga ka MOU ama sign taunaduna horakliba networking engineer kaya amada kanaba piba honari ngasigi IT gi taibang asida Manipur gi naha singna mangjal thana thoklakpa mathau tai haina so Chief Minister N Birena makhata ki Huji ubirena college su tammi bane ya moina moide tawreiba idea lawpham thau tingandana mai tingandana stream du da gravity ki position kanda mathakta laiba khundu da ising kamai pi ke dage guys just am encouraging oiba thagani ngai su wai sida ina haining base khoi gi Manipur gi na ha sing se constructive positive mindset sense owning triple IT da khoi Manipur gi satra ma yorom de but adom da concentrate to what bro adom election gumba satra gi election da phunei kari kana buginu kari dormage the ins satra gi phanana ba khona na ba the government da matam gi oina tawrakan sanga kan government ga punna seminar kan school phagadan bagi oiro waza wat bagi oiro satra wat bagi oiro tawda bu akhoi masen election da phuna raga leire stop it adu sarukti somda triple IT gi da akhoi gi mi yaw bu ngamdri ba yengo se net gi da MBBS gi do result yengo akhoi mi kyam yawge adom do oina khoi focus bi dre ba aduna nei na hana jab nan issue da khoi issue won thoga leire issue core issue sing se mang ta re core issue sing se de koi concentrate roga lebak semsi lebak kanji hari to ngasigi thoram aduda Manipur gi Chief Secretary Dr. Rajesh Kumar Information Technology ki Director N Deven amadi Cubaton Technologies Private Limited ki MD Havam Joy Remban chingwasu saruyaki thoram aduda Destination Infinity Manipur IT Startup Challenge da hanba ni shuba amadi ahum suba taraba innovators singda Chief Minister N Birena mathang sina memento amasung certificate yauna lupa lak ama listing
lupa lising hofadra mga amadi lupa lising yang kay piduna puning thawatki Lamdam asigi haurak liba naha sing sana khonabada hena puning changba ngamlabadi Chief Minister N Birena Changsiliba war on drugs asi hena mai papangamgani haina Manipurgi Youth Affairs and Sports Minister Govidas Konta uzamna phongdokre wafam asi kakjing sumnang ta leiba indoor stadium da badminton masanagi Khelo India District Center kakjing hangdokpagi tharamda Minister Govidas Konta uzamna phongdokibani Tharam aduda Minister Govidas Konta uzamna hai India ki Prime Minister Narendra Modi na sana khonabada puning thogotba amadi mipum khudingba khangsang phone leigadabani haiba wakalonda Khelo India hawdokibani lamdam asida Khelo India ge center kaya hangnabagi khudong chaba pirakpa asigi manung channa Kaksing District ta hanba oina badminton masanada Khelo India District Center kakjing asi hangdokpani Khelo India ge center hangba asi district khakta danatana subdivision sing da su hangnaba pandam thamli haina so Minister Govidas Konthozam na makhatana phongdoki Nisha ki mayokta achokwa lan ama changliba khongjamse masida akoina sana khonabada akoi isa isu sing nauna harukiba naharol singsi makoi ko absorb to bangabagadi akoi masai waron drugs si paidagi hena successful oiba adugumba akoi honorable sing program ama koigani haibagi wakhalonduda sana khonabaromda akoi isa isu sing naharol singsi khara hena sing bangamnaba akoi punna honabina si haibwa Tersi kamjaba galorana koi Kaksing District Hello India Center asi yam nehena mai pakpiduna aduga akoi afaba sanaroi kaya potopiduna Manipur gi ingchat porokadana tana Bharat ki ingchat su porokwa ngamnana bai hamne ishwada kurumjari mayam Tharam aduda Yaski Minister Govidas Konthozamna thoiba mithong Youth Affairs and Sports ki Principal Secretary CH Sabra Yaski Director T Fulen Yaski Deputy Director T Thoba DYSO Thawal T Chitaranjana akhanaba mithong sing oina sargyaki VCP lenga ki cabinet mifam amana yugi athingba lauthokiba numit September gi tangkun asi Manipur gi Powari da Dark Day oina lehorakani haina Manipur Pradesh Congress Committee gi senior spokesperson Hareswar Goswami na paumi sing da phongdokre Imphal gi BT Road ta leba Congress Bhavan da pangthokiba paugi mifam aduda Hareswar Goswami na hai alcohol haibasi yu makhal amani lamdam asigi chamzaraba miyambu slow poison tawduna tapna tamna hatokina ba thorang tawrabra haibagi chingnaba leire VCP lengak asina asiguma mayai kaba potlam asidagi income generate tawnabagi khongthang ama lokhalakliba se yamna laibak thibani lamdam asigi thabaktagi pothakraba pensioners singi phangpham thokpa thagi senfam singasi foba pithopa ngamdana leire masina takpadi VCP lengak asi lupa ama foba leitre habadu mayek singna takle adubo lengak ki income lakna ba honaribani haiduna miyamda hu pithakpa asidi aranba khongthang oigani VCP ki asingwa khongthang asi lamdam asigi maru oiba issue kaya na thainabagi silakpa thorang amani haidaba ngamloi malimgi leva khudingda yu yondaba leite haiba wafam asisu yamna laibak thibani saukhatle hariba America fawda lebak asigi state ahumda hauzik fawba dry state oina leidi maram aduna lenga ki paisa leitraga micham miyamda hu pithaklaga sel tanaba honabiganu hainasu MPCC ki senior spokesperson Hareswar Goswami na makatana phongdoki alcohol is self alcohol some the some have to the music doing it poison ne sigi poison si 40% half of the pita da tamna music shirap na bi masak mo na bi masak ne Manipur government to si highly ba alcohol na si akoi slow poison loina miyam si mangun na ba masung miyam si akoi lekha tan na ba du honor ko khongthang amani haida bangam loi World Health Organization na so hydro poli maduri sahi amada yam jagada miyoi lakh ahum di akoi alcohol na marabu juna si aduga masina society da amasung akoi imung manung da akoi mathong cha da kios tangdu leta da ba duga ama khana chaina ba kaya thon ba sigi matang su World Health Organization na akoi wa kaya thamrabani Lamdam asigi yalhomi ama oidiba mitei furup asi schedule draft list sa chalhanabagi matangda schedule draft demand committee Manipur SDCM gi thomi sina cafe PD gi minister L Susindro gi yumda laktuna minister Masada memorandum ama pisinkre SDCM gi demand asi lengak na soidina khanana ba honagani haina minister L Susindro na thazaba pirakre
SDCM ki executive members sing yauna tongan tongan baluf tare ki mihut sing na ngase nungthil pung ama makhairom ta badwai da lamnong keithil dagi yelhomi meitei mitei kansi Manipur kansi have a banner pajana khongchet ama chatlaba matung Kurai Tinsit Rota Labor Minister El Susan Drogi Yumda Thomzinki Minister gi yum yoraba matung Minister Masa Leram da badagi yum da leramba security singda SDCM ki thomi singda Minister da pau fauna ba haiki tungda pau fauna raba matung Minister laktuna miyam ga punna wari sanaki loinena SDCM ki maike dagi memorandum ama Minister El Susan Droma Sada Kusinaki memorandum kusinaba lakpa aduga mari lenena SDCM ki Joint Secretary Laishram Bris Kishore na paumi sing da hai chathariba khongjang asi thas ki tang tara humdoida thangmai banda leiba ima khuntong hanbi sangne da pangthokiba miyam gi mifam na lepna kiba warif amagi matung inna memorandum pisin ba lakpani maitai furup asi schedule tribe ki list janba asi natana maitai kanbagi atopa pambai amata leite masi khangna miyam gi mihut oiriba singna athuba matamda chana ba thabak paikhat piu haina mahakna makata ki ci luxury se khoi look taret pullaga khoi ST demand committee ki executive committee myam ga loina luxury ba look myam du ki maming di wasda kal lining thau kan the look tip 10 union kurai KKL and wama yaurgani tasengna laiba khongjang asi akhoi gi sarkar na seriously lobi gadamni aruga maitai kan na ba si natana alternative leite do adu khangan jaboina luxury Memorandum Kusin Naba Aduga Mari Lenina KFN PDG Minister El Susindra na hai SDCM na pukhalakli ba demand asigi matang da lenga na paikhat pa yaba thavak sing paikhat na ba honagani hiram asigi matang da Chief Minister Gatana duna khanagani memorandum asida yari ba wafam sing soidana khanagani haina so Minister El Susindra na thazaba pirakhi Hariba Scheduled Tribe Demand Committee na demand tawriba mitai amasung maitai je indigenous Scheduled Tribe kano da channanaba na chamchalakpa khongjang amagi makha pon moi memorandum jing pibirakpani aduna sigi da makta su ai demand committee sinda ai adum tasena aina phongthok soni bai tare akoi khona ba habisdi tangai fadana jati sigi akoi khona bom thoi akoi su se discussion tawraga akoi masi amuk center da na bagi wari do ai honorable chief minister amasung akoi gi mayam sindai da koi khana raga soidana akoi scheduled tribe demand committee na PBR level memorandum asigi discussion sing do koi soidana taunana ba koi hona jage PRO ko biri are private secretary ko yari ko ako na official oi ba matang official oi ba mi ko pira ga na se ko ni memorandum submit to ba si kaptane ba Soy tau ki ko thabak da wandho piro si minister ko ramina pagan nu yam lai re Lilong Police Station ki tim amana pau ama phongbadagi ILP ki verification draft satpada illegal immigrant rangani chingnaba ama detain tawduna verification chathapada Bangladesh tagi logi wangmada changlaktuna state asida leramba Bangladeshi macha ama fakat bangamde haina state ILP monitoring cell ki in charge su oriba DIZ range to warngam ding sena phongdorakli hiramasigi matang danga Lilong Police Station da Thobal District Police ki SP Zoga Sandra Hawizam Lilong Police Station ki OC Bangladeshi foreigner ama tokiba paumi singa naba amada warngam ningsen na hai farabami adudi Bangladesh ki Chapaina Wat Guns District ki Save Guns Police Station ki manung chanba Piali Mari daki Muhammad Ramzan Ali Jai kuntra mga apokpa MD Zalaluddin Kawi Miyoi asi kumjalisngani kunmatu ki April ki tang tarama panda matam helaba visa paijuna lairambadagi Jai aduma ki April ki tang kuntarukta judicial custody da thamkiba miyoi oiramki Jai asigi February tang tara da vel lauraga hauzik court kariba miyoi ni police na makata na thizinba matamda mahak Manipur da changba amasung thopagi record lairami loidena miyoi asi scrap ki polam yonthok yonsin tawbagi thabakta chena ba miyoi amasu oiramki miyoi asi ahum suba IRB complex ki NCO barrack laiba foreigner transit center da thamlagani mark adubada conviction pi na ba honari
conviction piraba matung Bangladesh ta thindokragani miyam amadi CSO singna logi wangmada changlapa oigani haina jingnaba amadi ILP matam helaba miyoy sing thingnarabadi police station na pau pibiyo makoi gi matakta logi chapchaba action logani haina so rungam ningsen na makatana phungdoki Bangladeshi foreigner ama expired oiraba visa paira leirambagi phabane adumagi visa na expired obana 18/11/2017 da expired oirabane adu phabana 2021 da phabane changba thokpat leirame misinu pasi maduga scrap dealer gi business da involved tawra leirame adu record chamu ga thiba matam da ekoina police na misinu pasi judicial custody jail da 22nd April 2021 da thamabne andak 10 February 2022 the bail la thogra court ta appear tawra leirambane paumi na piba da sigumba mi leire haibada ekoina changra ga ma si pick up tawba ngambani madu pick up tawra ga pasi chap chana formal deportation process haibisi lokat laga Bangladesh da thindokrani Market the lupa crore kuntra manga rongi oigitaba brown sugar kilogram ama gram tara tarok miyoy anidagi special commando unit khabai soigi in charge TH Krishna Tomi ki team amana hatagi travel market manaktagi fakat pangamkre faraba miyoy sing adudi Chandel district ki chopi karong subdivision gi manung chanba Longza village tagi daikoting haukip jay yangkhani toy mapuroiba HP wholesale haukip amasong maki machanupa Khalenkuf haukip jay kuntra matoi ni hari Hiramasiki matang da police tagi phongba pau amana high special commando unit khabai soigi in charge TS Krista Tomi ki meeting makhada special commando unit khabai soigi officer in charge subedar L Vivekanandana Luchingba Zamadar Thangbilan Khongsai gi mating galodina hata center Masajid Road travel market manaktagi manakta frisking amadi checking chathabada chingnaningai oibam ongda mioi asi khongna lakpa thengnaki makoi ani adu check tawada makoi ani Gitongan tongan ba bag ta haptana purakpa brown sugar kilogram ama gram tara taruk asi fakat kibani makata na check tawda makoi ani dagi mobile phone ani Airtel SIM card ani amadi cell oina lupa listing ani chamanga yangkai su fakat pangamki makoi ani fan ba hona bada Imphal East District ki Women Police Station su chawna mating pangki faraba mioi ani amadi makoi dagi fakalaba polam singalonina makata ba investigation ki damak Porampat Police Station da sinakre hari Shiv Sena Manipur State Unit Amasu Same Kre Anoba Shiv Sena Manipur State Unit ki President Tourism Devanandana Oikre Singzamai Parking da Nauna Hangba Office Ahanba Changbaga Mari Lenina Pangthokiba Paugi Mifam Amada State Unit Asiki President Tourism Devanandana Hai Haukiba Tang Mangada Udav Thekari gi meeting Makhada Mumbai gi Sivaji Park te India Pumbagi Oina Pangthokpa Mifam Amada Manipur da su office ama hangtoknaba pautak pirakpagi matung inna ngasi office asi hangdokpani Shiv Sena asi ahanbadadi amakhak leirambani adubo Mumbai da party asi ani thoklakpadagi Udav Thekari gi party asi mutpayade habagi wakalonda Shiv Sena Manipur State Unit asi hangdokpani lagliba panchayat amadi MP election da party asigi candidate puthokjuna mai paknaba honagani candidate oiningba party asibu nungsibiba Wakal Manava Singna party asida changlapa yagani matam pumna magda lamdam asigi issues sing amadi miyamgi oiba thabak thoram singda party asina angamba thakta honaduna mating pangani hainu sumhakna phungdoki Athangi MP election da oiro panchayat election da oiro aduna Vidhan Sabha election da oiro aikoi di mai pangna candidate puthokta yade haibagi damakta aikoi hanagi asengba aikoi udabdi supporta aikoi masen isnausing punjanaraga aibo office asi hangjabani adra matam punimokta aikoi da Manipur gi issue natragana miyamgi ba thabak thoram singda udab thakre gi group asina Manipur gi praja sing gi damakta aikoi tawaya ba mating sing laiba ki issue singda aikoi na angam ba thakta thabagasi haujaragani haina asi gi pandamasiga National Highway number Kuntra Tareki Longmai Paringda Ganapati Company Limited na lambi sembagi thabak paikhatliba asi maikei adongi miyamna penadre substandard oibam ongda lambi sembagi thabak chathariba asi makhata na chatharabadi miyamgi ihau lakpa yai haiduna Longmai Village Authority na company asida che thaduna khangan kre hari Longmai Village Authority na Ganapati Company Limited ta thakiba cherol aduda National Highway number Kuntra Tareki Longmai lambi paringda company asida suriba thabak substandard oibata natana lambi sembagi koila mai thabagi maikhu asina Longmai part 1 dagi 5 fawgi mafam sing yauna Longmai Village ki thangna ba kul singda chauna kai ba pire
substandard oiba maongda lambi sembagi thabak asi makha tana chatharabadi miyamgi akanba ihau lakloi hainingai leite ihau adu thorapagi afafadagi tekjak company asina pugadabani maram aduna mari lenaba singna lambi sembagi thabak asi kanglon chumna sembiu haina cherol asina makha tari Kakjingi low pari lising tara romda ising piriba amadi Irengban khulgi water supply scheme gi ising lofam oiriba Kakjing ithai khong fatbagi tharom pangthokre Kakjing ithai committee na senduna Kakjing ithai maruda amaibina laithau toraba matungda pangthokiba tharom aduda Kakjing ithai company ngapigani committee gi president yengkhom achona hai ipa ipu singi matamdagi ithai maru dam asi semduna Kakjing gi maru oiba lofam singamadi Kunlona riba lofam kayada ising pidun law narakle law panba yaba matamdana Kakjing ithai maru dam asi thingduna law panai matam gi matung ina Kakjing ithai committee na ithai lokhongi fibam asi yenglaga dam asi fatpa amadi thingbagi thabak tawrakle lawmi singi thawai oiriba ithai khong dam asigi leira yankhaiduna nga faba amadi fatta haudi thadaba tawbiganu haina su yengkhom achona phongdoki Lowsing asi akoi sat pa loi khare maru lukthare maram maduna kha amagi manungdadi suksoi sodram ki low lokpa hongnar lagani maduda low lokpada ising asi akoina changhandana lokpam sing asida kangna lokpa yana na baidamta asigumloba ipa ipusingna janam leba khom phabagi thorom asi pangthok chabani ngasi Garbage Free City oinabagi pandamda moirangi mafam kayada sochata ke do rang India versus garbage haiba thimda awareness program ama pangthokre Moirang Municipal Council MMC amasung CRED Manipur anina khusamna duna khoyol kaithal moirang lamkhai amadi Diligent Public School da MMC gi ROH bimol yauna pangthokiba awareness program aduga mari lenena MMC gi EOM inawina hai Garbage Free oinabagi chatharakpa program gi sarkoma oina ngasigi Swachhata ke do rang India versus garbage haina mington by awareness program asi pangthokpani miyamna so amod akai gi polam sing adu recycle tawba yaba singna dustbin da hapiu acha athaki aremba singna tongan ba dustbin da thambiu MMC na garbage loba lakpada amod akai sing adu tongana sinabiu acha athaki aremba sing aduna organic fertilizer semna ba tongan ba project kaya paikhali aduga recycle tawba yaba sing aduna recycle tawna ba hodari haina su MMC gi EOM inawina phungdoki Pali Belengak asina lamdam asiki school fagat hanaba khongthang kaya paikhalabasu Zirigad High School di lengana hanne yengsinbida bagi mawang amada leire haina Democratic Students Alliance of Manipur Desam Zirivam District Council gi President L Vilaksam Paumi Singda phongdorakli Wafam asinga se Zirivam ki Bapubarada leiba Council aski office tapang tokpa pawgi mifam amada L Vilaksna hapfongdoki bani pawgi mifam aduda Council asiki President L Vilaksna hai Council asigi akhanaba team amana Zirigad High School yengsilubada school asi yamna maong maril tadaba fibam amada leiramki school asida bench amasung desk leitabana maram oiraga school asigi mahairoi sing fak tharaga larik tamliba asi modern education system gi machatla school sing da awatpa infrastructure mapung fana thambiu haiduna kholau kaya laurabasu ngasi foba thabakta ontok pidana leiri school asigi headmaster na JEO Jirivam da inform tawgrabasu thabakta onthoraktri lengakna amadi mari lenaba concern authority na meeting sangbiduna waliba infrastructure sing asi athubada hapsin biu haina sumhakna makhataki Desam Zirivam District Council la koigi soroting di kamanga kuning kepta leiriba Zirigad High School da koi akang nabati mamana chachaba matamda yamna momoril tadaba mairoi singna phakta phammaga larik tamambagi thodo chumba thuamba si yamna laibak thibani ayuna masigumba school asida waliba bench amadi desk matam cha sana insabiduna mahiroi singi damakta waliba singasi mengapiu lainga amadi mari lainaba authority singi mafamda desamna haijari Handak pangthokiba chama kuntra matoi suba Manipur Police ki Rising Day celebration ga mari lenena lenga ke Home Department Office Memorandum ama thokjuna Village Defence Force BDF ki personal singda tongan ba khudong chaba kaya pirambagi damak Chief Minister and Brain All Manipur VDF Welfare Association na tawbiba khangba utpagalorina
ikai khumnaba ulakli Chief Minister N Birena VDF personal singi damak paikhalakliba thabak thoram singasi VDF lising taras subna yangkhaina tharau tayamna okli amadi thakatba phongdokli haina palladuna All Manipur VDF Welfare Association thadrok cherol amana hai hauzik oirakliba fibam asi yaurakna bahonna bada achobu mating pangbirakhiba Cabinet Minister Singh DP Finance Department amasong Home Department ki official sing amadi official khuding makposu ikai khumnaba ulakli loinana lengak mapu amadi lengak loi singa afaba mari simbiduna VDF personal singi damak kathokpiriba advisor singi baraktagi Chief Advisor ki thawpubiriba wangkepsa samjai busu tawbel khangba utpaga loinana punsi nungsangda hingnaba mapugi mafamda thawni zari hainasu cherol asina hairi cherol asina makata na hai hawkiba August ki tang amada pangthukiba assembly session da Chief Minister N Birena VDF personal singi khusumal hingatlagani haikiba adu thabakda ontokpiduna miga mimana na hingba ngamhanbiu loinana VDF personal singna tanbada wat hauriba demand sing thabakda ontokpiu hainasu cherol asina makatari Institute of Cooperative Management Imphal amasung Manipur State Cooperative Bank Limited anina sinduna Financial Literacy Awareness Camp Members Education Program haina mingthonba nomagi oiba awareness program amangasi pangthokre Technopol Lambs Cooperative Society Limited ki oina Technopol District ki Kopino Village Jalaiba MTM Hall the pangthokiba tharam aduda Technopol Lambs Cooperative Society Limited ki President M Lunmilan Haukimna Chief Horse Manipur State Cooperative Bank MSCB ki President P Ranjitna athoiba mithung Institute of Cooperative Management ICM ki Director Rangam Lian Aimol MSCB ki Board of Director Mangi amasung Ibo Choba Technopol Lambs Cooperative Society Limited ki Managing Director Pramodini na akhanaba mithung sing oina saruyaki loinana MSCB CSP Selgi Sanjib Irungbamna Resource Person oina wangangki District Skill Committee Zarivam amasung Central Institute of Petrochemicals Engineering and Technology Chipet Imphal na punna stinduna Jirivam ki School College sing namit nini pangthokadaba awareness cum career counseling ki tharam ngasi haudokre Ziri College Kadantala Lalpani High School amadi Ahmedabad High School da pangthokiba awareness program aduga mari lenina District Skill Committee Zirivam ki member Konjangmam Dayanandana hai ngasi haudokliba awareness program asina Jirivam District ta leriba school amasung college ki mahairoi amadi thabak phangjiba naha singda jipe na piriba khudong chaba sing khara makaidi khangan bangam lagadi amaramda district asida leriba naha sing maromdom le pangamnaba masaga chanaba thabak amamam pinabagi pandamda awareness program asi pangthokpani haina sumahak na makataki Provisional Government of Free India SEM kibagi humfadra mapan suba ningsing tharumga mari lenina Freedom Struggle of India and Netaji Habehiramda nomagi eba seminar amangasi Moirangda Laiba INA Martyrs Memorial Complex Hall the Pangtokre Art and Culture Department amasung INA Advisory Committee Moiranga punna khusam naduna Sinduna Pangtokiba Thoram aduda Netaji Subhash Chandra Bose amasung INA na India bu ning tamba purak na bahona beda lauramba thodang singi matangda resource person singda wangaki Thoram aduda Manipur University ki Vice Chancellor Professor N Lokendrana Netaji Subhash Chandra Bose na luchingduna sangsang kiba ningtam landa saruk yaduna Tawaina Ponthapi kiba Manipur gi athoba singbu na hongna na thizin badarkar oire haina mahakna phungdoki Thoram aduda Moirang College ki Richard Principal A Sarat Chandra Sharma History Department ki Head Dr. H. Sudhir amadi tungan ba sakna raba miyo kya so saruyaki Zariva Municipal Council na Pradhan Mantri Awas Yojana Housing for All gi North East India amadi Singi State Singi Manungda Hum Suba Best Performing Municipal Council lisangani kunmato gi award fangbangam kibaga loinena Manipur State Special Award for Recognition to State with Best Visibility and Coverage ki award pirakle hari ngarang dagi Gujarat ki Rajkot Sastri Maidan da pangthokpa haukiba Indian Urban Housing Conclave cum Expo gi tharamda award singasi lauthokibani Prime Minister Narendra Modi na haudokiba numit humni sathagadaba tharam aduda Ziriba Municipal Council gi oina council asigi executive officer Moirangtem Surzet section officer Eman Mohan amadi State ki oina mahut ki director Robert Singh Khetri Mayum MIS ki specialist Soram Arunjit amasung civil engineer RK Zonin award lauke Thoram adu Ministry of Housing and Urban Affairs Government of India na sinduna pangthokpani hari Ningthau Khong Wushu Training School gi regular coaching camp corona lai chuna maram oirga chahi ani hena lebraba matung ngasi Mangol Nganbi College Ningthau Khong gi auditorium da mahusagom regular coaching camp amok haudokre
coaching haudokpa aduda District Youth Affairs and Sports Officer Y Ibe Yaima amasung Mangol Nganbi College ki Principal RK Vrizitsu Sarugyaki. Lilong da Lariba Pharmacy Singna Naha Singda Hidak Biba Matamda Doctor Ge Prescription Makada Bibiyo Haina Social Development Association ki Information and Publicity Secretary na Khudik Piduna Thadropa Cherol Amana Hairi Cherol Asina Hai Lilong Bazar gi Akoibida Hangliba Pharmacy Karada Doctor Ge Eyaba Yaudana Naha Singda Nisa Oina Season Naba Yaba Polam Sing Pire Haibegi Kudam Sangdam SDA da Lady Tunggi Naha Singi Kalaga Pharmacy Singna Sikuba Tawong Asi Chatabigano Asigumba pharmacy khara asina maram oiraga inkalak liban ha sing chawna mangningai oire hidamasigi matang da association asina drive ama chathanaba so sem sare karigumba makata na hariba thawang asi sataba thingnarabadi maduda thoklakpa afa fataki tekchak pumnamak masa masana puwada bani loinina punsi chupagi oina pharmacy famdabasu athingba thamgani haina chorol asina palle Custom Division Imphal ki Anti-Smuggling Unit na ngarang Thobal District ki Manung Chanba Khongjam Bazar dagi nupa ama lupa crore manga rom gi oigadaba WY tablet listing yang kai ka konena fari hari faraba miyo adudi soramaya lekai dagi MD Nawaz Sharif Jai Kuntaret apokpa MD Islaudin kawi hari Custom Division Imphal ki Anti-Smuggling Unit ki Deputy Commissioner Kirti Sri S Nathadropa Cherol Amana Hai ngarang akanaba pau ama fangwadagi nungthil punga humakai taba dwaida Custom Division Imphal gi Anti-Smuggling Unit ki team amana Khongjam Bazar manakti MD Nawaz Sharif yamlaba WY tablet sing aduga konena fabangam kibani haina Cherol asina makatari Naga National Political Group NNPC amasung National Socialist Council of Nagalim NSCN-IM aniki oina nimit niniki oiba mifam ama Kolkata da pangthoktuna Council of Naga Relation Safe and Cooperation Sem the Boref Laukre Hari Luf ani asigi apun Cherol aman hai NNPC amasung NSCN-IM anina Naga miyamgi apambagi matung ina Forum for Naga Reconciliation FNR gi meeting makada nauna thabak tawminna na Boref Lauki apun Cherol adu NNPC gi convener and Kitovi Zimomi amasung NSCN-IM gi Vice President Thongmet Wangnau gi khojek pi ki September Joint Accordant da launa kiba waref adu he na mangzal thana pukhatnaba honabada Council of Naga Relationship and Cooperation Sem the waref laukiba ga lonina NNPC ki convener amasung NSCN ki chairman na lusingduna Naga singi history amasung political rights athuba matamna thabak mangzal thahanaba lemnaki NNPC amasung NSCN anina amata oina asingba ngakpiba Achumba amasung santi oina leiduna mamangda leiramba khenaba sing adu kauthoknaba waref su lauki Naga miyam nasu tungi apunba lambi ama laknaba amasung semnaba punna thabak tawmina si haiba waref su lauki loidena NNPC ki convener and Kito Zimomi amasung NSCN-IM ki chairman Q Tukuna luchingduna Council of Naga Relationship and Cooperation sem the waref lauki hari All India Congress Committee AICC ki president ki Mikhal adu Malik Arjun Khargena vote listing taret Sanipan Marifudra taret fanglaga party asigi anova president oina khankre Mikhal adu da mahaki lamba Sasi Tharurna vote listing ama sumna homfudra nithoi fangki aduga vote jamri tara tarukna invalid oike Mikhal da mai paklaba Kharge vu saugalakpa singna AICC headquarter mamang da harau nungaiba phongtokna ki mak tha asigi lakliba tangkun mari dagi Congress president oina Charles Lauragani marak sida hanagi president Sonia Gandhi na veteran luchingba Malik Arjun Kharge gi yumda chatuna Mikhal da mai pakpada thagatpa amasung nungaiba phongdoki Congress party ki oina hawkiba chei kun henba asida Kharge na Gandhi sagai gi nataba hanba president ni aroibadam roiba pau amohana pizari Manipur Information Technology Park Innovation Hub ki khutangda innovators singna puthokliba thak wanglaba technology singase lengana pilot project oina paikhatpa hauragani haina chief minister N Birena phongdokre Sana khotnabada hena pukning changba ngamlabadi chief minister N Birena chongsiliba war on drugs asi hena mai pakpa ngamgani haina yas ki minister Govidas Konthozamna phongdokre BCP lenga ki cabinet mifam amana yugi ating balok ki banumit September gi tangpun asi Manipur gi Buwarida dark day oina lehoragani haina MPCC ki senior spokesperson Hareswar Goswami na phongdokre
Mitai Maitai Furup Asi Sadul Tribe List Chalhanabagi Matanga SDGCM ki Thomi Singna KFNP Digi Minister El Susindro the Memorandum Ama Pisingkre SDGCM ki Wafam Asi Lingak na Soidina Kanana Bahonagi Haina Minister na Thasaba Pirakre MAMI TV ki Manipuri Prime Time News matang asad daloi zari miyeng tabiriba singbu amuka hanna chan MAIBAM na khrum jari